अहानबदा मरुब पाव चुराचांदपुर डिस्ट्रिक्ट सिक्योरिटी फोर्स का खुथोकनबदा लेखिदबा UKNA की केडर मरी मसक ममिंग खंगबा ngamkhre asiba hakchang sing leiron chandriba fawba ngarang ahing nongyai-dagi total shutdown lauthokre amadi lamdam asida oiba phibam asida Sangai festival pangthokadaba thawrangli basi matang chade pangthokpa yaroi haina lamdam asida leiba tongan ba CSO sing amadi lawmi lub singna phongdok narakli Kurumzari ISCOM news meeting tabiri pumnamakpu nisita iringbamna taramna okchari hauzik miyamda pausandokna pizari Ngarang ayuk pung mari rom taba matamda Churachandpur district ki Henglep police station dagi awang lomda kilometer kun rom chatlaga leiba Khangpi village da kuntra taruk suba Assam Rifles amadi Indian Army gi apunba kangbu amana chathakhiba operation da kunthokna bagi thodokta leikidraba UKNA gi kedar mari adu masak maming khangba ngamkhre thodok adu da AR personal ahumsu asok apan nangbadagi laikat nakhi Chayaksida Laikhidraba UKNA gi kedar mari gi mafamda Kuki CSO singna sinduna ngarang numidang Churachandpur da awawa phongdokre hairi Pawasina hai Laikhidraba UKNA gi kedar sing adu Churachandpur gi Thongsai village dagi Kilon John Farzol district gi Penja village dagi Alex Jamon Fensang village dagi Thanglen Haukim amadi Songpi village dagi Thanglen Kipgen kawi hairi Makhoi marigi thawai yaudraba hakchang ngasi Churachandpur district hospital da postmortem tawraba matungda leirol chalagani hairi Laikhidraba singi aroiba mathau mangam pangthoktriba fawba Kuki CSO singna ngarang ahing nongyai-dagi Churachandpur district ta kaukhiba total shutdown hauziksu makhata na chathari Churachandpur district Khuntak Lansibuga chap manari Kaithal sing kana khide dukan sing thong hangna khide lambida gari chena khide mahai loshang amadi lenga ki loshang sing thingki Khongjang manungda water supply analying media amadi leiron chanbagi thabak thoram singdi total shutdown gi khongjang aduna konsan khide UKNA gi maikaidagi su Churachandpur district ki Toibong Koite Torbung Rengkai Saikot amadi Silmat ki mafam sing dasu shutdown gi mami chawna tari nakalamaramda ngarangi thodok aduda Assam Rifles na faraba UKNA gi asokpa kedar adu Churachandpur district hospital da laikat naramlaba matungda AR gi military hospital da pukre hairi Pawasina makata na hai ngarangi khudthokna bagi thodok adugi matungda chathakhiba thiba humbagi thabakta security force na thodok Thokphamdagi AK-56 rifle ama SLR ama MA Mari MMAK ani rifle ama grenade launcher ama magazine ama kapa yariba nongmai maru kayasu phangba ngamkhi hairi Lamdam asida leiriba tongan ba CSO amadi lawmi lub singna Sangai festival pangthokpa yaroi haina festival asibu sinnanaba PR lengakna thawrang tawriba ase yaningde haina phongdok narakli AMPFA kafa loksal lalub amadi loyalub ki apunba lub ama oiriba kokomi farmers wingna thadarakpa charol amada phongdorakli charol asina makha taraduna chahi ahum pa Farakadoraba crisis asina maram oiraga lamdam asigi miyamna awachai thengnangli miyoi lising kaya mayum maikai mai thadokibadagi leifam chafam khangdana IDP oina leiri tampaki chingkhong chingyada leiba lofam kaya low panba ngamdari low pari lising kaya low pandana lawrog ahum mangduna leiri masina miron kaya gi pukchak thatpada natana Sel thumgi fibam su hainingai leitena sokhalibani masigi mathakta thausil haitabana lawfam kaya su ising ichawna chahida low pari lising ani ahum low satlam daida manghalli lawfam sing asi panaba hotnabada changliba senfam kaya mangliba asigi mathakta national highway ani asi free movement yadabana business analying larik laishu tamba chatkadaba kaya khudong chadaba kaya mayoknari crisis asina maram oiraga
lau panba ngamdraba ichangna sokhalaba lawfam kayagi compensation pidabana miyam khamthengna wanari tanja asida Sangai Festival pangthoktuna Sanmitlon gi fibam khamthengna soklabasingbu kumhai harauda tawhallaga lamdam asida tangdu leitaba hanjilakle haiba yanaba silakliba thawung asi yaningde Suri nomliba lomi singdi waraba matam asida pothok puthoknaba kanna hotnabagi tanjasu oiri Maram aduna awa jaitheng pigadoriba Sangai Festival asi lomi lub singi maikedagi pangthokpa yaroi hairi Nakalamaromda Coalition Against Drugs and Alcohol Kadagi Maikedagisu Manipur Sangai Festival 2025 Pangthokpa Tanja Chade Manipur Miyamna Saruk Yabiganu Haina Fongdorakli Amadi Manipuri General Laisem Maruk Machalei Mana Thadorakpa Cherol Amadasu IDP Singna Sangai Festival Boycott Tawgani Haina Lawrkliba Fireb Asida Machalei Mana Mapung Fana Sawatkani Hairakli Manipur gi hausik lariba fibam amadi tanja asida Sangai Festival pangthoknaba sem sarakliba asi leipak asigi miyamna chahi ani makai he na hainingai leitana awabagi tangkak amada lairiba asi nachungdana Manipuri singi mayokta chatharakpa PR government ki thabakni haina National Identity Protection Council NIPCO na loi hairakli Lengak na miyam gi awaba yengdana amadi lengak ki tawfam thokpa mathau ningthina tawraga ing tappa hanagi punsirolda hanjin hanba ngamdana nathaiduna leiraga namfuda ing tappa hanjile taknaba pangthokadoriba Sangai Festival asi yamna maram chadaba Manipuri singna yam khoirang khoshang nagadaba festival amani maram asina festival asi pangthokpa maram sukcha chade Chahi ani makai hena isagi iramdam asida lanje nariba IDP singna makhoi hana mayum masa masagi mayumda hanjinnaba thabak lokhatpiyu festival asi pangthokpa yaningde boycott tawgani haina lauthokhiba loinana lamdam asigi CSO singi apunba body oiriba COCOM nasu IDP singi boycott saugatpagi ferep laukhiba adu NIPCO nasu saugatlishu hairakli Pradhan Mantri Jan Arogya Yojana PMJAY gi makhada piriba cashless service asi Caesar Hospitals and Research Institute na patient singda phanghan khide haibagi mayokta State Health Agency Manipur na hospital asigi managing director da so cost notice thakre mari leinaba singna chathakiba audit ta hariba hospital asina PMJAY gi beneficiary singda cashless service pikide haiba khangba ngamkhi hairi Kakching District ki mafam kharada African Swine Fever oigani chingnaba laichet ama lakpadagi o kaya siba yaurakle maram aduna laichet asi makhatana sandaraktanaba Kakching Municipal Council Kakching Khunau Municipal Council amadi Sugunu Municipal Council na konba mafam singda ok loriba farm sing amadi oksa yoliba dukan sing thingzin bagaloinana mari leinaba Jackson Thorang sing paikhatnaba Kakching District ki Deputy Commissioner Rohit Anana mari leinaba singda khanghankhre Kangpokpi District ki Daily Village ta Government of People's Republic of Nagalim ZPRN gi ato Kilonsarna TH Muivagi poster Segairam Kiba Amadi Bombula Tharambagi Thogdoki Mayokta Nagas People's Organization NPO na Kuki Taba Mafam Singda Ngasigi Ahing Nongyaidagi Hauna Nongmada Changdaba Yadraba Potlam Sing Pushin Bada Athing Batham Lagani Haina Lauthokiba Adu Numit Tarani Gaitokle Haina NPO gi Media Cellna Thadorakpa Cherol Amada Fongdorakli Cherol Asinahai Kuki NP Sadar Hills na thogdog asida January ba miyoising adu numit tarani gi manungda puthokani haibagi thajaba pirakpadagi athingba asi numit tarani gi oina komthokpani Phaglang marina khajanba ka manungda angang sing mahai tamhanbadudi lamdam asigi maru oiba mafam sing uhanduna angang singi wakal losing leihanbasu mathau tai haina MI Academy gi Director Dr. M Navakumar na fongdokre ngasi
learning environment haiba hiramda mahairoi singda wakhal loksing oigadaba lamdam asigi maru oiba mafam kayada MI Academy on the Wheel haiba khongchat ama lamthabagi thauramda phongdokhibani lamthabagi thauram aduga mari leinana MI Academy gi director Dr. M Navakumar na haikibada faklang mari na khajanba ka manungda angang sing mahai tamhanba budi akoibagi fazaba saktam sing uhanduna angang singi wakhal loksing leihanba mathau tai haibagi wakalonda let us change learning environment haiba hiram asida pangthokpani pigliba mahairoi singida wakhal loksing oigadaba lamdam asigi maru oiba mafam kayada pubiduna masana masabo wakhal loksing leihanba haibasi academy asigi pandamni academy asina lokhalakliba thorang asina mahairoi singda wakhal loksing leihan bakhak natana national gi thakta athoi ahen changdamnarakpa matamda mai pakpa adu oigani maram aduna academy asina lokhalakliba thorang asi atopa school singdasu chapmanana lokhatlabadi tingjang kaijang daba mahiroi kaya puthokpada mateng pangani haiki ngasigi thoram aduda Heli English School gi founder principal and Chawba Mitei Mother's Pride School Kwakshipai Bishnupur ki principal KH Bashanta Mitei Loyalam Public School Moirang Khunau gi founder Joy Khuman amasung MI Academy principal M Malalai mana saruk yakhi Kumbi kaithal fauduna kumbi dagi wangu chatliba ithai ungamen wapokpi chatkhiba lambi sing semliba asi lenga ki paisa ngaidana areiba paisa puthoktuna praja miyam gi damak khanduna lambi semba hokibani masida miyoi kharana lambi thingbagi khongjang changsilliba asina praja miyam da amuk ke hena wahanduna aikhoi masel gi marakta nungsinadaba thoklatuna tungda madugi fattaba fol lakpada kanana daita pugadawribano haina MLA S Prem Chandrana Fongdokre MLA Local Area Development Fund gi makhada kumbi kendra gi wangu Sandang Khong Makhalai Kaida Nauna Saba Community Hall ama ngasi Prazamiyam da kutsina kibagi thauramda MLA na Fongdokhibani MLA na hariba lambi sing asi mahaki maikaidagi black topping loina tawba haibasi kadaidagi paisana tawgadawribano lupa lakh yankhai tarana black topping hekta tawba yaba nate lambi asi fazana sembada kilometer amada koti lising ama natraga ani changani aduna sarkar dagi paisa lakpaga miyamna pamliba sing adu thabak oino anthokani hairaduna yariba makhai hauzik lambi thingduna miyamda awaba hena ohen laktringaida matam lairingaida athuba matamda aikhoi masal tanaduna kari tawba yabage haibagi afaba maikai romda puraknabagi matangda punna tanabagi khudong chaba adu pizari hainasu lambi thingbagi khongjang changsilibasingda appeal tawrakli Tharam aduda Borayangbi Gram Panchayat amadi Wangu Terakhong Gram Panchayat ki hanagi Administrative Committee ki Chairman Singh TH Ramesh P Baleshwar Upapradhan Ward Member Singh amadi tongan ba sinfam singda leriba masak naiba mioi kayasu saruk yakhi With innovation in learning, world-class facilities, and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. With innovation in learning, world-class facilities. Breaking matungda ISCOM News Meeting tabiru pumnamakpu taramna okchari. Indian Red Cross Society Manipur State Branch Nasenduna Society asigi MZ Avenue da laiba office ki training hall da first aid ki matangda senior professional singi numit training on first Numit Nipani Chathagadaba training asi Hogdokre Hogdokpagi Thauramda Indian Red Cross Society Manipur State Branch ki Chairman Narendra Ningombam, General Secretary Nabachandra Thokpam amadi Indian Red Cross Society Imphal West Branch ki Vice President Dr. Koizam Arun Kantana athoiba mitung lensing oina saruk yakhi
Narendra Ningombamna Fongdokhibada Red Cross Society ki fundamental principle taret ngakna Red Cross ki volunteers singna miyoiba khunai mateng pangduna lakli ngasi hogdogliba training program asidasu saruk yariba singna first aid ki matangda ningthina tahoduna tamhoriba kharadu amuk atopa singda sandoktuna miyoiba khunai gi mateng pangnaba hotnasi haiki. Training program asida Kakching, Bisnupur, Imphal East, Amadi, Imphal West District tagi Khangatlaba Senior Professional Miyoi Mari na saruk yaduna Chathagadauriba training program asida National Trainer Dr. Thoksom Bankim na Master Trainer oina saruk yaki. Manipur si nomu Iran siam na pasilakte lambi thong khudong sadabagi ado conflict zone nama oibagi aduga atoba ethnic singi crisis mayam ama hujik su loiba naide makhata su yamno wom khatra lei khudong karam karba matam da kari do kadage koi hai ngamde sida koi district branch ki lariba member mayam puna buksing sida patna well trained to hawik lakadu bisidi isam chamba nate takpi tambi bu ngambagi thak adu yongna bagi damakta masigi training asi local ine aduldi akoi member amamamna si training sida pass tawba bioi amamamna lawbu de thodang se kaya yam grono mi cham dam masahi amagi manungda henadi to diniko ayam apik pe kanoma da calculation nam da haibane samadam nataka sam yang khidam adom na tapi matam da adom ni district du da kaya na pass et economic knowledge si masi back up to no koina si yeng se Census 2027 Phase 1 HLO Pre-Tase Arvanda Sarugyagadaba Enumerator Singh Amadi Supervisor Singh Numid Humni Chathagadaba Training Ama Imphal Municipal Corporation IMC Principal Census Officer Imphal Amadi Directorate of Census Manipurna Kutsam Naduna Imphal Municipal Corporation Yi Conference Holder Ngasi Hogdokre Hogdokpagi Thauramda Directorate of Census Manipur Gi Director Thongnauzam Chitra Devi IAS Principal Census Officer Arvan and Imphal Municipal Commissioner Kiyam Chandra Kumar, Charge Officer Arvan and IMC ki Additional Municipal Commissioner Thogdam Soni, Census ki Joint Director Dr. Ningombam Roshini Kumar, Singna Athoiba Mithunglen Singh Oina Sarugyaki, Principal Census Officer Arvan and Imphal Municipal Commissioner Kiyam Chandra Kumar na Fongdokhibada, Arvan gi Oina Imphal Municipal Corporation Ward number 16 Chingamakada Chathagadauriba Pre-Tase Asida Supervisor Singh Amadi Enumerator Amadi Supervisor Singh na genuine oiva information lawnaba honabiyu Amadi Ward Asigi Miyamnasu Lakliba Singda Achumba Imungi information PBU Amadi genuine oiva Census Report Oihanaba honaminasi haiki Panbayabadi Census asi kumza English singaniga kun mathoida pangthokadaba adu COVID-19 pandemic lakhibana maram oiraga taudana leirakli maram sina kumza English singaniga kun taruk April dagi September tha phawida first phase pangthokani hairi matam sida state government na state ki khudong chaba tha ama khalaga house listing and housing census asi pangthokani Kumza English Singaniga Kuntaret ki February Mapandagi Kunipan Fawada second phase population enumeration aduga March Amadagi Manga Fawbana revision round Togani Hairi aduga Chatliva Tha November Taradagi Kuntra Fawba Arvangi Oina Imphal Municipal Corporation Ward number 16 Chingamakada Pre-Tase Pangthokani Rural gi Oina Ukhrul District ki village Marida Pangthokani Self-enumeration oinadi Chatliba Thasigi November dagi Chathaba Hokre Loinana Thasigi Taret Fawbada Chathagani Aduga Enumerator Singh Amadi Supervisor Singhi Numit Humni Chathagadauriba Training Asti Arvan Gina IMC Imphal da Aduga Rural Gina Ukrulda Pangthokli Hairi Koi laiba pre-test ka mari lena laiba enumerator sing supervisor sing na yum da sang aga masagi ko yungi information pau yungi leiriba mayam madu lawbala ko matamda mayam na cooperation mateng pangbiduna hariba information che law matamda praja mayam su sajo pbu aduga masagi aigi yungi leiriba information mayam singdo
asoi angam yaudana pibinaba number 16 gida maruina akona pre-test tawudriba sinjamagi ward number 16 imphal municipal corporation gi adugi jaga du da le video praja sinsu laiba koi supervisor enumerator singsta sajok pibiu mateng pangbiu aduga makoina ikatba matamda information kari singju yaring koi soidanaba mayamna su mateng pangbidana koi lakadriba 2020-27 gi census da achumba asengba yam genuine noiba aduba census sama oinina bidungta mayam mateng pangbiu haina so appeal tawjari lamdam asigi awa ana taraba lairaba imung kayada angamba tengbang kaya piduna lakliba kanglaipak news tengbang loop KNTL na sinduna mabung mopa leizadraba ningol singi khallaga chahi khudingi chatharakpa thauramgi manung channa manga suba ningol chakobagi thauram ngasi Thoubal district ki Khangabok part 3 makhalai kaida pangthokre thauram aduda KNTL gi vice president Arambam Vedana Sur hospital Khangabok ki consultant gynecologist Dr L Shoman Kumar Liklam Permaculture Food Forest Garden Manipur gi Managing Director Athauba Akoizam Amadi Women Against Crime Manipur gi Founder General Secretary Rovita Leimana Maru Oiba Mithunglen Singh Oina Saruk Yaki Tharum adugi saruk ama oina KNTL gi Maikaidagi Arambai Tengol gi PRO Khwairakpam Rovin Mangang Like-minded group LMZ gi Vice President Ozid Sorokaibam yauna lamdam asigi ipaugi lamda thabak tawriba paumi singi mafamda achamba khudol tamduna ikai khumnabasu utkhi ngasigi thoram aduga mari leinana KNTL gi General Secretary COM AB Maitaina haikibada lamdam asigi mabung mopa leizadraba ningol oibi kayana chakauba chatninglabasu chatpa phangzadana leiriba ningol oibi sing asigi damag khara oirabasu men khatpa ngamgadra haibagi wakhalonda KNTL na chahi khuding ningol chakaubagi thoram chatharakpagi saruk ama oina ngasisu ningol chakaubagi thoram asi pangthokpani KNTL na hek safong lakpadagi lepalaitana awa ana taraba imung manung singi mafamda angamba tengbang kaya piduna lakli masida natana kumza English singaniga kunhumdoi megi ahumdagi hauraga thogliba irang asina maram oiraga lanjenaduna tongan ba relief camp singda changza famloduna leiriba IDP singi damakta KNTL gi maikaidagi angamba mateng kaya pangduna lakli loinana KNTL na kana leizadraba awa ana taraba miyoi singi damak makhatana tengbang pibada miyamna su mateng pangbina bahaina appeal tawki ingon chakoba si khoi sai kuding le palaitana obung palai jadraba ororina ingon obi session singi milogi pirang ingon chakoba lakku matamda ingon chakoba chaingbagi apam leiriba sing sida su khado ego su khoi mekhatpa ngamlana badi khalaga kanglipang news tingmalu keltena khoi lisang sina nga ingon chakoba thoromachi khoi chathara laksabani ado kunsi sahi goina 2025 koina khambok party sinjabani makhatana su kanglipang news tingmalu keltena khoi obung palai jadaba session sing amadi kanglipang news tingmalu sidi yaubiri QAB members singi peningon chakobi thorom pangtok sagini myamna se hena support tobiu hoje tholiba lebaki rang asina mara moira kanduda khoi lim kem da leiba session singi bilogi pirang ingon chakoba chaning bi apa ma leiba si sidasu khoi ngamba thakta KNTL ge site gi su khoi ngamba mateng pangdura lapna natana ingon chakobi thorom asi khoi adamang mateng pangdura lali makhata na su awana manipur je leiba awana taraba kaya da khoi session singi amadi awana taraba singi damata KNTL lepyo pham thamjaga Northeastern Reorganizing Cultural Association Football Club Neroka FC gi hanagi President Thingom Ongbi Aribambi Mola Devina thasigi tang ahumda lekhidabada Neroka FC na awaba fongdorakli Bimola Devi gi punsi Chengzelda Inkumza Lisingamaga Chamaban Humfutara Mangadagi Humfutara Taruk Fauba Neroka FC gi President Oiramduna Football Club asi awangba thakta pukhatna bahotna bada achauba thaudang lawbirami mahakna lekhidaba asida Neroka FC na ngasi Sangakfam Bazar da leiba Club House cha Club asigi Vice President Abuzam Brazamani galoinana awaba fongdok pagaloinana mifam amasu pangthokhi mifam aduda Club asigi member singna minute ani tumina leptuna lekhidrabagi mafamda ikai khumnaba utkhi hairi
Kimaksna kumza Englising aniga tara mapandagi hauduna tongan ba thim kaya puduna thangtagi numit thangta day pangthokduna lakpagi saruk amo oina handak chahi asigisu lakliba November gi tang nipandagi hauraga November tara manga fauba pangthoklagani haina Kanglei Indigenous Martial Arts and Cultural Society Kimax ki Secretary General R.K. Lenin Sanana fongdorakli Wafam asing Palace Compound Leba Lub Asigi Office Tagi Tadarakpa Video Amada Mahakna Fongdorakibani R.K. Lenin Sanana Makataraduna Handak Chahigi Oina Thangta for guiding future generation with wisdom Haiba Timda Yumfam Oiduna Tongan ba District Leba Mahayloshang Singpun Sinduna Thangtagi Numit Asi Pangthokani Amadi Thangtagi Maru Oiba Numit November gi Tang Tara Mangada Imphal West District ki Tongan ba Mahayloshang Singpun Sinduna Gari da Laiba HRD Academy da Pangthokani Hariba Thangtagi Numit Asida Tongan ba Mahayloshang Singyauna Miyam Pumna Magna Mateng Pangbina ba Amadi Thangtagi Mahayroy Singbu Pungning Thogat Piduna Thongna Hapina ba Hainasu Mahakna Appeal Tawki Kumza lising ani gasuna tama pandagi hoduna letan sa thasaraiba thangtagi numit thangta day chaliba sahi asigisu November nipan asidagi hoduna 15 November asibaw ekoina tongan ba district singa mahayloshang singa kusana zaduna thangtagi numit asi pangthokchargani hairiba thangtagi numit asi haukiba chahi singda ekoina tongan ba theme sing pudana laksabagum lagliba chahi asigisu Aikoina Thangta for guiding future generation with wisdom hybrid theme asiga iroina Thangta gi numit asi pangthok chergani hariba Thangta gi numit asina lakpada mahilosang singda laibiriba amadi maikai da laibiriba ikunai iramda masigi mioi khudimangna praja khudimangna Thangta bu nusibiduna amadi ikunai asibu su kanbada Thangta gi su achouba thodangma biduna mateng pangbiu amadi lagliba Thoram asibu hena chauna mai pakpa da saru yabiu amadi punna saru yaminaduna Thangta gi numit asi pangthominasi haduna Kimax amadi Thangta Day Observation Committee maikai degi norupna pawhinjai Hauzik sanabagi pawpizari Imphal West District Football Association na sinduna Pamyal Patsoi Part 2 gi sanabungda team taruk na saruk yaraga chatharakli ba kunmanga suba Super Division Football League ki ngasi sanakiba match ta YWC Malomna Chikal Lelong Chazingbo goal ahunga amada maithiba piki match asi mai pakraba YWC gi goal ahum adu KH Johanna match ki minute kun mari chatpada team gi goal ama chanki Thanwar Vashana match ki minute nifu mathoi amadi marifu mathoi chatpada team gi goal ani chanki match asida Chikal gi amata ngairaba goal Okram Akasna match ki minute humfutara mathoi chatpada chanki chatharakli balig asigi hayengi match ta Pamyal Patsoi amadi Juvenalna sanaragani All Manipur Football Association na BSF ki sector headquarters CI operation na sponsor oiduna tha sigi amadagi hauduna team taranithoina group marida saruk yaraga lamlong thongkong artificial turf ground da chatharakliba Parambir Chakra Constable Deepak Chingamakagi mingda pangthokliba state level under 15 boys football tournament asigi ngasi sanakiba match singda MUFA amadi GFA na match ki apiba matam loibada goal amata chanaba ngamdana draw oiki atopa match ta KIYC FA na imabu goal ahunga anida maithiba piduna mai pakhi Lamdam asida volleyball bu pamzaba sanaroi singbu national gi thakta pukhatnabagi pandamda kuntramari 34 battalion CRPF na Sports Authority of India ga khutsamnaraga Khelo India gi manung chenna mayang imphal contract leiba mikhya ground da team nipa na sarukya duna numit nini chathagadaba volleyball tournament ama ngasi hawdokre thoram asi hawdopagi thoram duda
Wangoi amadi Mayang Imphal Subdivisional Magistrate SH Suranjoy MCAs 34 Battalion CRPF ki Commandant SH Prakwat Kharmuzai Mayang Imphal PS ki SDPO Tayenjam Clinton 34 Battalion CRPF ki 2 IC SHR Tomar 34 Battalion CRPF ki Senior Medical Officer Srimati Anamika 34 Koigi Oshi Gitanjali Mayang Imphal PS amadi Wangoi PS ki OC amasung CRPF ki maru oiba mioi kayasu sarugyaki ngasi sanakiba matches singda AMIMYDO Mayang Imphal na UNT Top Sifaibu said ahunga amada SVC Santhal na Wangoi 34 Battalion Warrior Bu said ahunga Sinoda NYVA Naurim na YPC Isokpu said ahunga amada aduga YMDO Harangoi na MPSC Manipur Police Bu said ahunga Sinoda Maitiba PK. Ziliarong Football Association is Sinduna Ahaukiba October Taramathoida ki Hauraga Team Kuntrani Pana Group Taranithoida Sarugyaduna Chatharakliba Taramari Suba Jadonang Memorial Football Tournament ki ngasi Sai NERC Tagel ki grounda Sanakiba Tournament ki Aroiba Semi Final match ta NYC Namthalong na NYC Namdilong bu goal Mariga Anida Maithiba Piduna Final Changkre Chaliba Thasigi Nipanda Kuman Lampak Sports Complex ki Man Stadium da final match oina ahanba semi final match ta Mai Pakraba SKYC Saombung amadi ngasigi semi final match ta Mai Pakraba Namthalong na sanaduna chatliba edition asigi champion gi mapu oiba ngamlagani. Loslakpada maruba paw mo hanapizari. Churachandpur District Security Force ka khudthokna badagi laikhidaba UKNA gi cadre mari masak maming khangbangam kre asiba hakchang sing leiron chandriba fauba ngarang ahing nungyaidagi total shutdown laukthokre. Amadi lamdam asida oiriba fibam asida Sangai Festival pangthoknaba thaurangliba asi matang chade pangthokpa yaroi haina lamdam asida leiriba tongan ba CSO sing amadi longmi lub singna fongdoknarakli. Pungza sifawagi ISCOM News sandok chapa paw matang asida loizare meeting tabiri pumnamakpu amukahana khurumzari.